ꯖꯣꯅꯤꯗꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯏ ꯀꯥꯔꯛꯂꯦ꯫ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯩ ꯎꯔꯒ ꯍꯔꯥꯎꯔꯤꯁꯦ? ꯐꯖꯕ ꯁꯛꯁꯦ ꯎꯕꯗ ꯅꯠꯇ꯭ꯔꯣ? ꯆꯥꯛꯆꯧ ꯆꯥꯛꯆꯧ, ꯐꯪꯉꯔꯣꯏ ꯏꯕꯣ꯫ ꯖꯦꯝꯁꯅ ꯐꯖꯔꯦ 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 ꯏꯕꯣ, ꯀꯥꯔꯇꯨꯟꯒꯤ ꯀꯔꯤ ꯍꯥꯏꯒꯦ ꯃꯕꯨꯛꯀ ꯏꯀꯪ ꯀꯪꯕ ꯀꯥꯎꯔꯦꯅꯦ꯫ ꯍꯦꯟꯔꯤ ꯅꯣꯛꯂꯒ ꯃꯣꯇꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯃꯥꯅꯤ, ꯃꯣꯇꯨ ꯍꯪꯉꯣꯏ ꯃꯥꯟꯕꯗꯣ꯫ ꯑꯅꯤꯗꯨ ꯅꯣꯛꯄ ꯎꯕꯗ ꯑꯃꯗꯨꯁꯨ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯁꯟꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯛꯂꯒ ꯎꯞꯂꯝꯃꯤ꯫ ꯍꯦꯟꯔꯤꯅ ꯁꯦꯁ, ꯅꯩꯔꯦ ꯅꯩꯔꯦ ꯅꯩꯔꯦꯀꯣ ꯏꯕꯣ, ꯅꯪ ꯁꯥꯕ ꯂꯥꯏꯗꯨ ꯄꯛꯇꯕ ꯑꯋꯥꯕ ꯀꯧꯕ ꯂꯥꯏꯗꯨꯅ ꯇꯥꯔꯒ ꯍꯩꯖꯤꯜꯂꯒ ꯁꯥꯔꯛꯑꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯅꯥꯀꯟꯗꯒꯤ ꯇꯣꯝꯕꯤꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯉꯥ ꯐꯥꯕꯁꯤ ꯌꯥꯎꯕ ꯀꯩꯗꯧꯒꯦ? ꯅꯣꯏ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯃꯤꯠꯈꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯇꯣꯞꯄ ꯃꯤ ꯉꯥꯛꯇ ꯅꯦꯛꯑꯒ ꯇꯧꯕꯁꯤꯗ ꯃꯤꯁꯨ ꯁꯥꯎꯅꯤꯡꯒꯅꯤ꯫ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯂꯥꯛꯑꯣ ꯏꯆꯥ ꯁꯥ꯫ ꯖꯦꯝꯁ ꯑꯃꯗꯤ ꯍꯦꯟꯔꯤꯗꯨ ꯉꯥ ꯐꯥꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨ ꯎꯕꯗ ꯖꯣꯅꯤꯗꯨ ꯉꯥ ꯐꯥꯅꯤꯡꯕꯅ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯐꯨꯔꯤꯠꯇꯨ ꯐꯠ ꯂꯧꯊꯣꯛꯏ, ꯈꯣꯡꯎꯞꯇꯨ ꯊꯅꯝꯂꯒ ꯐꯟ ꯆꯣꯡꯊꯔꯛꯏ꯫ ꯉꯁꯤꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯑꯅꯤꯗꯨꯗꯤ ꯑꯃꯨꯛꯇ ꯉꯥ ꯐꯥꯕ ꯍꯩꯕ ꯅꯠꯇꯦ, ꯂꯩꯈꯣꯝ ꯀꯨꯝꯕ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯄꯨꯡꯅꯩ ꯍꯦꯛ ꯅꯩ, ꯂꯩꯀꯨꯝꯗꯨꯅ ꯑꯃꯨꯛꯁꯨ ꯂꯩꯈꯣꯝꯗꯨ ꯄꯪꯊꯣꯝꯗ ꯊꯣꯝꯅꯩ꯫ ꯃꯤꯠꯈꯨꯅ ꯍꯩꯃꯥ ꯍꯩꯃꯥ, ꯌꯥꯔꯣꯏꯍꯦ, ꯁꯤꯕ ꯇꯥꯔꯦ ꯏꯕꯨꯡꯉꯣ ꯅꯣꯏ ꯑꯅꯤꯕꯣ, ꯂꯩꯈꯣꯝꯗꯣ ꯌꯥꯔꯣꯏꯅꯦ ꯉꯥ ꯐꯥꯎ ꯍꯥꯏꯔꯒ꯫ ꯑꯅꯤꯗꯨ ꯉꯥꯡꯂꯤꯕꯒ ꯇꯥꯕ ꯅꯠꯇꯦ꯫ ꯃꯤꯅ ꯀꯪꯍꯜꯂꯒ ꯐꯥꯅꯕ ꯇꯧꯔꯤꯕ ꯏꯁꯤꯡ ꯈꯔ ꯂꯩꯕ ꯀꯣꯝ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯔꯒ ꯏꯁꯤꯡꯗ ꯆꯦꯜꯂꯤꯕ ꯉꯥꯁꯤꯡꯗꯨ ꯇꯥꯟꯅ ꯇꯥꯟꯅ ꯐꯥꯅꯕ ꯂꯥꯛꯅꯔꯤ꯫ ꯉꯥ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯂꯥꯎ ꯈꯣꯡꯗꯅ ꯍꯔꯥꯎꯖꯔꯤ꯫ ꯍꯦꯟꯔꯤꯅ ꯉꯃꯨꯅꯦ, ꯉꯃꯨ ꯑꯃ ꯂꯩꯔꯦ꯫ ꯖꯣꯅꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯂꯩꯔꯦꯅꯦ, ꯑꯩ ꯐꯥꯔꯒꯦ꯫ ꯑꯅꯤꯗꯨ ꯏꯟꯅꯔꯛꯏ, ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯒ ꯐꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯥ ꯐꯥꯔꯒ ꯃꯨꯟꯅꯩ꯫ ꯖꯣꯅꯤꯅ ꯚꯥꯏ, ꯉꯥꯄ꯭ꯔꯨꯝ ꯇꯥꯟꯁꯦ꯫ ꯌꯥꯏꯌꯦ ꯚꯥꯏ, ꯍꯩꯒꯗ꯭ꯔꯣ ꯇꯥꯟꯕꯕꯣ? ꯏꯁ ꯏꯕꯣ, ꯊꯤ ꯀꯠꯆꯥꯅꯤ꯫ ꯂꯥꯛꯑꯣ, ꯃꯊꯛꯇꯩ ꯅꯪ ꯂꯩꯕꯥꯛ ꯈꯣꯠꯂꯛꯑꯣ, ꯑꯩ ꯃꯈꯥꯗꯒꯤ ꯈꯨꯠ ꯊꯤꯟꯖꯤꯜꯂꯒ ꯐꯥꯒꯦ꯫ ꯑꯅꯤꯗꯨ ꯉꯥꯄ꯭ꯔꯨꯝ ꯇꯥꯜꯂꯤꯅꯤ ꯍꯥꯏꯅ ꯂꯣꯏꯔꯦ꯫ ꯃꯤꯒꯤ ꯂꯩꯄꯟꯒꯗꯨ ꯂꯣꯏꯅ ꯍꯣꯒꯥꯏꯔꯒ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯅ ꯇꯧꯔꯤ꯫ ꯇꯣꯝꯕꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯂꯛꯂꯦ꯫ ꯍꯩꯃꯥ ꯍꯩꯃꯥ, ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯣꯏ ꯑꯅꯤꯅ ꯂꯩꯄꯟꯗꯨ ꯂꯣꯏꯅ ꯌꯥꯔꯔꯣꯏꯅꯦ꯫ ꯖꯦꯝꯁꯅ ꯑꯁ, ꯅꯣꯏꯁꯤꯗꯤ ꯌꯥꯔꯔꯣꯏ ꯚꯥꯏ꯫ ꯃꯋꯥꯒ ꯂꯧꯕꯤꯕꯖꯥꯠ ꯅꯠꯇꯦ, ꯃꯊꯨꯟꯗ ꯐꯥꯎ ꯍꯥꯞꯇꯦ꯫ ꯖꯣꯅꯤ ꯃꯈꯨꯠꯇꯨ ꯊꯤꯟꯖꯤꯜꯂꯒ ꯆꯪꯈ꯭ꯔꯦ, ꯃꯊꯛꯇ ꯑꯝꯇ ꯅꯦꯠꯂꯣ ꯚꯥꯏ꯫ ꯑꯃꯗꯨꯁꯨ ꯅꯦꯠꯄꯒ ꯍꯣꯒꯥꯏꯕꯒ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ꯫ ꯖꯣꯅꯤꯗꯨ ꯐꯠ ꯐꯥꯔꯒ ꯆꯤꯡꯊꯣꯔꯛꯏ꯫ ꯁꯥꯜꯂꯥ, ꯑꯩꯉꯣꯟꯗ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯅꯤ ꯀꯥꯏꯅꯒꯁꯨ ꯈꯟ ꯁꯥꯔꯤꯌꯦ, ꯅꯨꯡꯉꯥꯏꯅꯤꯗꯅ꯫ ꯃꯈꯨꯠꯅ ꯆꯤꯡꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯂꯤꯟ ꯈꯥꯔꯧ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯌꯥ ꯂꯥꯎꯅ ꯀꯥꯔꯒ ꯐꯨ ꯀꯥꯝꯂꯤ꯫ ꯇꯥꯞ ꯄꯥꯏꯔꯒ ꯂꯪꯁꯤꯜꯂꯛꯏ꯫ ꯑꯃꯗꯨꯁꯨ ꯆꯣꯡꯉꯒ ꯆꯦꯟꯊꯣꯛꯏ꯫ ꯑꯣꯏꯃꯥ, ꯁꯤꯔꯦ ꯁꯤꯔꯦ꯫ ꯑꯅꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯩ ꯂꯩꯀꯪꯗ ꯆꯦꯟꯈꯠꯂꯛꯏ꯫ ꯑꯩ ꯉꯝꯃꯔꯣꯏ, ꯑꯩ ꯉꯥ ꯐꯥꯖꯔꯔꯣꯏ꯫ ꯍꯦꯟꯔꯤꯅ ꯃꯤꯅꯥꯏ, ꯅꯪ ꯅꯠꯇ꯭ꯔꯥ? ꯖꯣꯅꯤꯅ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯍꯥ, ꯑꯩ ꯉꯥ ꯑꯃꯠꯇ ꯐꯥꯖꯔꯔꯣꯏ꯫ ꯖꯦꯝꯁꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯉꯥꯡꯅꯗꯅ ꯂꯩꯔꯗꯤ? ꯖꯣꯅꯤꯅ ꯅꯣꯏꯁꯤꯗꯤ ꯂꯤꯟ ꯌꯥꯝ ꯂꯩ, ꯑꯩ ꯉꯥꯒ ꯐꯥꯖꯔꯔꯣꯏ ꯚꯥꯏ꯫ ꯌꯥꯝ ꯂꯩꯕꯅꯤꯍꯦ꯫ ꯇꯥꯂꯛꯇꯨꯗ ꯍꯪꯉꯣꯏ ꯑꯃ ꯆꯣꯡꯗꯅ ꯂꯥꯛꯏ꯫ ꯃꯗꯨ ꯎꯕꯗ ꯖꯣꯅꯤꯅ ꯍꯩ, ꯍꯪꯉꯣꯏ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯟ ꯆꯣꯡꯊꯈꯤ, ꯑꯗꯨꯒ ꯍꯪꯉꯣꯏꯗꯨ ꯐꯥꯏ꯫ ꯃꯥꯒꯤ ꯉꯥ ꯍꯥꯞꯄꯒꯤ ꯀꯣꯟꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯍꯦꯟꯔꯤꯗꯤ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ, ꯑꯗꯨꯒ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥ ꯐꯥꯕ ꯂꯣꯏꯅꯔꯗꯨꯅ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯉꯥ ꯌꯦꯟꯅꯔꯛꯂꯤ꯫ ꯍꯦꯟꯔꯤꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯖꯦꯝꯁꯀ ꯄꯨꯟꯕꯅꯤ, ꯑꯅꯝꯕꯅ ꯑꯩꯅ ꯐꯥꯔꯤꯅꯤ꯫ ꯖꯦꯝꯁ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯑꯒ ꯁꯟ ꯑꯁꯤꯕꯩ ꯃꯅꯥꯛꯇ ꯂꯦꯞꯄꯨꯕꯕꯨ ꯄ꯭ꯔꯥꯏꯖꯤꯠ ꯐꯪꯉꯤ ꯍꯥꯏꯗꯨ ꯑꯩ ꯇꯧꯔꯦ꯫ ꯃꯤꯠꯈꯨ ꯅꯣꯛꯂꯒ ꯍꯣꯏ, ꯏꯆꯥꯅ ꯌꯥꯝꯃꯤ꯫ ꯃꯊꯪ ꯌꯦꯡꯉꯛꯄꯗ ꯖꯣꯅꯤꯒꯤ ꯀꯣꯟꯗꯨꯗ ꯌꯦꯡꯉꯛꯏ꯫ ꯀꯣꯟꯗꯨ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ꯫ ꯃꯅꯨꯡꯗꯨꯗꯗꯤ ꯉꯥꯅ ꯈꯔꯈꯛ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯣꯔꯦ ꯍꯪꯉꯣꯏ ꯑꯃꯗꯤ ꯍꯪꯉꯣꯏ ꯇꯣꯡꯁꯥ ꯉꯥꯛꯇ ꯐꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯑꯣꯏꯃꯥ, ꯀꯩꯅꯣ ꯅꯪꯗꯤ ꯉꯥ ꯃꯥꯟꯅꯕ ꯅꯇꯥꯎ ꯉꯥꯛꯇ ꯐꯥꯔꯒ ꯂꯩꯔꯝꯃꯤꯁꯤꯗꯤ? ꯃꯤꯠꯈꯨꯅ ꯍꯩ, ꯍꯪꯉꯣꯏꯁꯤꯡꯁꯤꯗꯤ ꯀꯩꯗꯧꯗꯣꯏꯅꯣ? ꯅꯠꯇꯦꯅꯦ, ꯑꯌꯣꯛ ꯉꯥ ꯃꯆꯥꯁꯤꯡꯁꯦ ꯀꯩꯅꯣꯕ ꯂꯣꯏꯅ ꯐꯥꯖꯤꯜꯂꯝꯃꯤꯁꯦ, ꯅꯄꯨ ꯎꯔꯗꯤ ꯋꯥ ꯊꯣꯛꯑꯅꯤꯀꯣ꯫ ꯖꯣꯅꯤꯅ ꯃꯃꯥ, ꯁꯤꯒꯤ ꯉꯥꯁꯤꯡꯁꯦ ꯌꯥꯝ ꯄꯪꯉꯦ, ꯑꯗꯨꯒꯤꯅꯦ ꯍꯪꯉꯣꯏꯁꯤꯡꯁꯤꯗꯤ ꯍꯣꯔꯦꯟꯗꯤ
ꯍꯦꯟꯔꯤꯅ ꯑꯣꯏ ꯏꯔꯣꯏꯁꯤꯔꯣ ꯌꯥꯏꯌꯦ ꯑꯝꯇ ꯅꯩꯁꯤꯡ ꯑꯁꯤꯗꯤ ꯖꯦꯝꯁꯅ ꯇꯧꯅꯨ ꯚꯥꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯀꯨꯝꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯆꯞ ꯂꯦꯞꯄꯤ ꯃꯈꯥꯒ ꯇꯥꯔꯨꯔꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤꯗꯨ ꯁꯣꯏꯗꯅ ꯀꯤꯔꯅꯤ ꯈꯟꯗꯨꯅ ꯉꯥꯡꯉꯤꯕ ꯋꯥꯍꯩ ꯈꯔꯗꯨꯗ ꯍꯦꯟꯔꯤꯗꯤ ꯍꯥꯟꯅꯩ ꯈꯔꯒ ꯀꯤꯔꯒ ꯂꯩꯕꯒ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯃꯥꯅ ꯍꯦꯟꯅ ꯕꯥꯞ ꯐꯔꯒ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅꯤ ꯖꯣꯅꯤ ꯏꯄꯪ ꯄꯪꯈꯩ ꯀꯩꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯗꯤ ꯏꯕꯣ ꯑꯩꯈꯣꯏꯁꯦ ꯅꯣꯏꯅ ꯈꯜꯂꯤꯕ ꯅꯣꯏ ꯂꯋꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤ ꯍꯦꯟꯔꯤ ꯅꯣꯛꯂꯒ ꯑꯣ ꯍꯥꯏꯔꯦ ꯐꯖꯅ ꯖꯣꯅꯤꯗꯨ ꯊꯋꯥꯒ ꯁꯥꯗꯦ ꯂꯋꯥꯏꯕꯨ ꯂꯋꯥꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯣꯏꯅ ꯈꯜꯂꯤꯕꯨ ꯏꯔꯣꯏꯕ ꯍꯥꯏꯁꯦ ꯃꯣꯏ ꯈꯛꯇꯅꯤ ꯀꯥꯏꯅ ꯏꯕꯣ ꯂꯥꯛꯑꯣ ꯇꯥꯟꯅꯁꯤ ꯑꯩꯈꯣꯏꯁꯨꯅꯦ ꯊꯥꯏꯅ ꯂꯣꯠꯅ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯂꯒ ꯅꯝꯕꯨꯜ ꯇꯨꯔꯦꯟꯗ ꯏꯔꯣꯏꯕꯗꯅꯦ ꯀꯔꯥꯡꯗ ꯀꯩꯗ ꯇꯤꯟꯐꯥ ꯀꯛꯐꯩ ꯀꯥꯈ꯭ꯔ ꯄꯣꯠꯅꯤ ꯅꯤꯄꯥꯅꯤꯍꯦ ꯂꯥꯏꯅꯁꯨ ꯈꯟꯅꯨ ꯈꯨꯡꯒꯪꯒꯤ ꯇꯥꯃꯣ ꯑꯅꯤꯗꯨ ꯃꯥꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯏꯁꯨ ꯈꯪꯗꯦ ꯇꯧꯗꯦꯁꯨ ꯈꯪꯗꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯌꯥꯝꯗꯨ ꯇꯥꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯂꯩꯊꯣꯛꯑꯒ ꯇꯨꯃꯤꯟꯅ ꯂꯩ ꯃꯥꯁꯨ ꯉꯥꯡꯅꯕꯗꯨ ꯇꯜꯂꯛꯑꯕ ꯀꯩꯅꯣ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯃꯗ ꯏꯔꯣꯏꯁꯤ ꯍꯧ ꯌꯥꯗꯦ ꯑꯃꯗ ꯍꯥꯏ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯂꯥꯁꯇ ꯃꯇꯣꯝꯇ ꯆꯠꯂꯒ ꯏꯔꯣꯏꯔꯒ ꯂꯩꯈ꯭ꯔꯦ ꯍꯦꯟꯔꯤꯁꯨ ꯃꯥꯅ ꯈꯪꯕ ꯈꯔꯗꯨ ꯀꯩꯝꯇ ꯍꯥꯏꯗꯦ ꯀꯤꯈꯤꯅꯤ ꯈꯟꯗꯨꯅ ꯑꯃꯗꯨꯁꯨ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯣꯏꯔꯦ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯏꯔꯣꯏꯗꯅ ꯍꯦꯟꯔꯤꯅ ꯃꯊꯛꯇꯒꯤ ꯍꯥꯏꯔꯛꯑꯝꯃꯤ ꯀꯣꯛ ꯇꯨꯂꯨꯞꯄꯨꯅꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯦꯡꯒꯦ ꯖꯣꯅꯤꯁꯨ ꯑꯃꯨꯛ ꯂꯨꯞ ꯑꯃꯨꯛ ꯐꯥꯎꯒꯠ ꯇꯧꯗꯅ ꯁꯥꯟꯅꯔꯒ ꯂꯩꯈ꯭ꯔꯦ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯦ ꯏꯁꯤꯡꯗꯨ ꯅꯨꯡꯁꯤꯠ ꯁꯨꯁꯤꯠꯇꯅ ꯏꯊꯛ ꯏꯄꯣꯝ ꯀꯟꯅ ꯅꯥꯏꯅ ꯂꯥꯛꯂꯤ ꯑꯅꯤꯗꯨꯗꯤ ꯑꯗꯨꯝꯕꯒꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯇꯧꯗꯦ ꯑꯃꯅ ꯃꯊꯛꯇ ꯑꯃꯅ ꯃꯈꯥꯗ ꯅꯣꯛꯇꯅ ꯈꯦꯗꯅ ꯂꯩ ꯏꯄꯣꯝꯗꯨ ꯍꯦꯟꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯊꯛꯀꯨꯝꯅ ꯆꯤꯡꯒꯨꯝ ꯋꯥꯡꯅ ꯀꯟꯅ ꯍꯧꯔꯛꯏ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯀꯤꯕ ꯄꯣꯔꯛꯂꯦ ꯏꯁꯤꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯚꯥꯏ ꯀꯥꯔꯣ ꯚꯥꯏ ꯊꯨꯅ ꯂꯥꯛꯑꯣ ꯃꯊꯛꯇ ꯑꯝꯇ ꯂꯥꯛꯑꯣ ꯖꯣꯅꯤꯅ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯍꯦꯟꯔꯤ ꯍꯥꯏꯐꯦꯠ ꯀꯨꯝꯃꯒ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯆꯤꯡꯈꯠꯂꯤ ꯑꯃꯗꯨꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯥꯊꯨ ꯀꯥꯔꯛꯏ ꯍꯦꯟꯔꯤꯅ ꯃꯈꯨꯠꯇꯨ ꯊꯤꯜꯂꯤ ꯖꯣꯅꯤ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯤ ꯃꯌꯥꯗꯨ ꯀꯥꯔꯒ ꯃꯆꯤꯟꯗꯨ ꯈꯨꯝꯃꯤ ꯑꯣꯏꯃꯥ ꯀꯔꯤꯅꯣ ꯁꯤꯕꯣ ꯍꯣꯂꯤꯋꯨꯗꯀꯤ ꯑꯦꯛꯁꯟ ꯐꯤꯂꯝꯒ ꯃꯥꯟꯗ꯭ꯔꯣ ꯃꯣꯏ ꯇꯩꯇꯥꯅꯤꯛꯀꯤ ꯁꯨꯅꯥꯃꯤ ꯀꯥꯏꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯗ꯭ꯔꯣ ꯂꯣꯀꯦꯜ ꯃꯅꯤꯍꯨꯠꯅ ꯃꯐꯔꯦꯅꯦ ꯁꯤꯗꯤ ꯖꯣꯅꯤꯗꯨ ꯀꯩꯁꯨ ꯈꯪꯗꯅ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯂꯤ ꯍꯦꯟꯔꯤ ꯀꯤꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯚꯥꯏ ꯁꯤꯁꯦ ꯕꯨꯠꯅꯦ ꯚꯥꯏ ꯖꯣꯅꯤꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯂꯒ ꯕꯨꯙꯨ ꯌꯥꯖꯔꯦ ꯀꯗꯔꯗꯣ ꯃꯤꯅꯧꯗ ꯇꯧ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯏꯄꯣꯝꯗꯨ ꯃꯑꯣꯡ ꯑꯃ ꯇꯧꯁꯤꯜꯂꯛꯏ ꯃꯣꯏꯕꯨ ꯆꯥꯒꯗꯧꯕꯒꯤ ꯃꯌꯥ ꯂꯥꯎꯅ ꯀꯥꯔꯒ ꯈꯪꯍꯨꯝ ꯍꯨꯝꯖꯤꯜꯂꯛꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯑꯣꯏꯃꯥ ꯁꯤꯔꯦ ꯂꯥꯎꯔꯒ ꯃꯣꯏ ꯑꯅꯤꯅ ꯇꯍꯥ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯃꯤꯠꯈꯨꯅ ꯀꯩꯗꯧꯔꯒꯦꯅꯦ ꯀꯅꯥ ꯇꯥꯟꯅꯔꯛꯏꯅꯣ ꯖꯦꯝꯁꯅ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯀꯩꯅꯣ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯅꯤꯛꯅ ꯀꯤꯅ ꯃꯃꯤꯠꯇꯨ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯂꯩꯔꯤ ꯖꯣꯅꯤꯅ ꯁꯣꯔꯗꯨ ꯊꯕꯦꯠ ꯍꯣꯜꯂꯒ ꯏꯄꯥ ꯅꯣꯏꯒꯤꯁꯤꯗ ꯁꯨꯅꯥꯃꯤ ꯇꯧꯍꯧꯔꯦ ꯑꯩꯈꯣꯏ ꯑꯅꯤꯗ ꯏꯟꯅꯔꯛꯏꯅꯦ ꯁꯤꯒꯦ ꯇꯧꯔꯤꯅꯦ ꯌꯦꯡꯉꯨ ꯆꯣꯆꯣ ꯇꯣꯝꯕꯤꯗꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯑꯝꯃꯤ ꯃꯌꯥꯗꯨ ꯆꯤꯛꯂꯒ ꯃꯁꯤꯁꯨ ꯑꯩꯕꯨ ꯆꯤꯛꯅꯔꯕ ꯅꯪ ꯖꯣꯅꯤꯅ ꯀꯩꯕꯨꯅꯣ ꯄꯨꯄꯨ ꯖꯦꯝꯁ ꯍꯦꯟꯔꯤꯗ ꯌꯦꯡꯉꯛꯏ ꯍꯦꯟꯔꯤꯅ ꯀꯩ ꯍꯥꯏꯈ꯭ꯔꯕꯖꯥꯠꯅꯣ ꯈꯜꯂꯛꯏ ꯍꯦꯟꯔꯤꯁꯨ ꯖꯦꯝꯁꯅ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯕꯒꯤ ꯐꯠ ꯍꯥꯏꯔꯛꯏ ꯀꯩꯅꯣꯅꯦ ꯃꯁꯥꯒꯤꯅꯦꯍꯦ ꯅꯪꯅ ꯅꯣꯡꯃꯇ ꯄꯥꯠꯇ ꯂꯥꯛꯇꯕꯗꯨꯗ ꯈꯪꯕ ꯅꯠꯇꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯇꯣꯝꯕꯤꯅ ꯏꯃꯧ ꯏꯕꯦꯝꯃ ꯆꯦꯡ ꯈꯔꯒ ꯂꯩ ꯈꯔꯒ ꯄꯨꯔꯛꯑꯣ ꯑꯩ ꯈꯌꯣꯝ ꯂꯥꯛꯊꯣꯛꯀꯦ ꯃꯤꯠꯈꯨꯅ ꯍꯣꯏ ꯄꯥꯕ ꯍꯩ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯁꯦ ꯄꯨꯔꯒ ꯌꯨꯝꯗ ꯀꯥꯔꯝꯃꯣ ꯑꯁꯨꯝꯅ ꯖꯦꯝꯁꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯀꯥꯈ꯭ꯔꯦ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯤꯠꯈꯨꯗꯤ ꯈꯣꯌꯨꯝꯂꯥꯏ ꯃꯥꯒꯤ ꯆꯩꯊꯦꯡꯅ ꯀꯟꯕ꯭ꯔꯥ ꯇꯝꯕ ꯃꯤꯊꯧꯔꯤ ꯃꯥꯅ ꯀꯟꯕ꯭ꯔꯥ ꯑꯅꯤꯒꯤ ꯂꯩꯇꯤꯟꯅꯗꯨꯅ ꯂꯩꯍꯧꯔꯤ ꯌꯨꯝ ꯌꯧꯔꯒ ꯑꯍꯨꯝꯗꯨ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯟꯔꯤꯗꯤ ꯃꯁꯥꯗꯨ ꯇꯨꯐꯛ ꯇꯨꯐꯥꯏ ꯏꯆꯟ ꯆꯟꯅ ꯂꯩꯔꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤ ꯃꯪꯅꯤ ꯍꯥꯏꯔ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯔꯣꯏ ꯁꯨꯝꯕ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯋꯥꯁꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯃꯥꯅ ꯂꯩꯇꯦ ꯑꯣꯏꯗꯦ ꯈꯜꯂꯨꯕ ꯑꯁꯤ ꯑꯔꯥꯟꯕ ꯑꯣꯏꯔꯦ ꯈꯟꯕꯗ ꯋꯥꯈꯜꯗꯨ ꯊꯣꯛꯇ꯭ꯔꯦ ꯖꯣꯅꯤꯗꯨ ꯃꯁꯥꯗꯨ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯊꯥ ꯄꯣꯝꯂꯛꯑꯝꯃꯤ ꯍꯀꯠꯆꯕꯅꯁꯨ ꯂꯣꯏꯔꯦ ꯃꯁꯥꯗꯨ ꯏꯄꯤꯛ ꯄꯤꯛꯄꯗꯨꯗ ꯈꯨꯍꯣꯠ ꯆꯥꯍꯣꯠꯁꯨ ꯂꯨꯗꯦ ꯖꯦꯝꯁ ꯁꯨꯛꯇꯣꯛꯑꯒ ꯌꯦꯡꯉꯤ ꯀꯩ ꯃꯑꯣꯡꯅꯣ ꯅꯪꯒꯤꯗꯨꯅ ꯍꯩꯅꯗꯦꯍꯦ ꯅꯨꯄꯤꯗ ꯆꯣꯞꯄ ꯃꯤ ꯌꯥꯝ ꯃꯥꯜꯂꯤꯀꯣ
ꯖꯣꯅꯤꯗꯨ ꯍꯣꯠꯂꯒ ꯚꯥꯏ ꯑꯁ ꯌꯥꯗ꯭ꯔꯦ ꯑꯩ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯍꯥꯀꯠꯆꯕꯅ ꯌꯥꯗ꯭ꯔꯦ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯇꯧ ꯑꯅꯤꯗꯨ ꯌꯦꯡꯍꯜꯂꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯖꯣꯅꯤꯗ ꯍꯥꯏꯗꯦ ꯖꯣꯅꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯚꯤꯝꯅ ꯂꯨꯞꯄꯨ ꯌꯥꯗꯕ ꯄꯨꯈ꯭ꯔꯤꯗ ꯄꯨꯊꯔꯒ ꯗꯨꯔꯖꯣꯙꯟ ꯃꯆꯤꯟ ꯃꯅꯥꯎ 100 ꯂꯥꯛꯅꯕꯗꯨ ꯉꯥꯏꯔꯦꯍꯦ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯑꯩ ꯂꯨꯞꯄꯕ ꯈꯪꯗꯦ ꯌꯥꯗ꯭ꯔꯦ ꯖꯦꯝꯁꯇꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯪꯖꯕꯤ ꯈꯔꯗꯤ ꯂꯩꯗꯨꯅ ꯀꯔꯤꯅꯣ ꯃꯥꯅ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯍꯦꯛꯏ ꯖꯣꯅꯤꯅ ꯀꯩꯅꯣ ꯃꯥꯅ ꯊꯤꯔꯤꯁꯤꯕꯣ ꯍꯦꯟꯔꯤꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯉꯥꯡꯈ꯭ꯔ ꯄꯣꯠꯅꯤ ꯖꯦꯝꯁ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯅꯩꯈꯥꯏꯔꯒ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯤ ꯍꯩ ꯁꯤꯗ ꯃꯄꯨꯅ ꯇꯥꯛꯂꯛꯄ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ ꯅꯥꯍꯟꯐꯝꯗ ꯍꯜꯂꯣ ꯅꯥꯇꯦꯐꯝꯗ ꯇꯦꯔꯣ ꯏꯁꯨ ꯖꯣꯅꯤꯅ ꯀꯩꯅꯣ ꯀꯤꯁꯤꯜꯂꯛꯏꯗ ꯀꯩ ꯄꯥꯎꯔꯅꯣ ꯅꯪꯅ ꯀꯥꯝꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯣ ꯍꯦꯟꯔꯤꯒ ꯖꯦꯝꯁꯀ ꯑꯅꯤꯗꯨꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯅꯩꯔꯒ ꯖꯣꯅꯤꯒꯤ ꯃꯁꯥꯗ ꯄꯪꯇꯩꯗ ꯇꯩ ꯑꯃꯗꯨ ꯍꯥꯀꯠꯆꯩ ꯁꯥꯗꯅ ꯇꯞꯇꯥꯏ ꯃꯇꯠ ꯇꯠꯈꯩ ꯍꯣꯠꯂꯨꯔꯒ ꯊꯨꯞꯄꯅ ꯂꯣꯏꯔꯦ ꯕ꯭ꯂꯦꯠꯅ ꯃꯆꯦꯠ ꯂꯦꯜꯂꯒ ꯊꯨꯝ ꯆꯥꯏꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯐꯤꯗꯤꯡ ꯆꯣꯡꯉꯒ ꯂꯥꯎꯏ ꯅꯃꯥꯏ ꯑꯁ ꯃꯤꯅꯥꯏꯁꯥ ꯑꯩ ꯍꯥꯠꯂꯒꯦ ꯍꯥꯏꯔꯣ ꯑꯣꯏꯃ ꯁꯤꯔꯦ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯁꯤ ꯍꯥꯏꯔꯒ ꯆꯦꯟꯒꯗꯕꯒꯤ ꯇꯧꯏ ꯍꯦꯟꯔꯤꯅ ꯅꯝꯁꯤꯜꯂꯒ ꯐꯥꯏ ꯖꯦꯝꯁꯅ ꯅꯩꯗꯨꯅ ꯇꯩꯔꯝꯃꯤ ꯍꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯏꯃꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦꯃꯤ ꯑꯩ ꯁꯤꯗꯧꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ ꯂꯤꯟ ꯃꯀꯨ ꯍꯨꯕꯗꯧꯅ ꯃꯆꯤ ꯃꯀꯨ ꯍꯨꯔꯒ ꯂꯥꯡꯂꯛꯂꯦ ꯍꯦꯟꯔꯤ ꯃꯁꯥꯗ ꯄꯥꯈꯠꯅ ꯚꯥꯏ ꯀꯩꯅꯣꯝꯃ ꯇꯧꯁꯤꯜꯂꯛꯑꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯖꯦꯝꯁꯁꯨ ꯀꯣꯛ ꯁꯥꯕ ꯑꯃ ꯌꯥꯎꯔꯦ ꯎꯄꯥꯏꯗꯤ ꯂꯩꯇ꯭ꯔꯕꯅꯤ ꯚꯥꯏ ꯅꯣꯏ ꯑꯅꯤ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯑꯩꯈꯣꯏ ꯄꯨꯄꯨ ꯀꯧꯔꯨꯒꯦ ꯖꯣꯅꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯄꯦꯔꯤ ꯇꯧꯔꯒ ꯃꯗꯨꯒꯤ ꯍꯅꯨꯕꯗꯨꯁꯨ ꯀꯩꯗꯧꯔꯒ ꯂꯩꯔꯤꯅꯣ ꯈꯪꯗꯦ ꯃꯝꯁꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯍꯦꯟꯔꯤꯅ ꯅꯠꯇꯦ ꯚꯥꯏ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯂꯩꯍꯧꯒꯗꯣꯏꯅꯣ ꯃꯝꯁꯤꯜꯂꯛꯑꯦ ꯖꯦꯝꯁꯅ ꯀꯨꯏꯔꯣꯏ ꯚꯥꯏ ꯑꯃꯁꯦ ꯐꯤꯕꯝ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯀꯨꯏꯅ ꯂꯩꯊꯔꯗꯤ ꯌꯥꯔꯔꯣꯏ ꯅꯣꯏ ꯑꯅꯤ ꯂꯩꯔꯝꯃꯨꯀꯣ ꯁꯤ ꯍꯥꯏꯔꯒ ꯖꯦꯝꯁꯇꯨ ꯇꯣꯝꯕꯤ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯍꯦꯟꯔꯤꯗꯤ ꯃꯝꯁꯤꯜꯂꯛꯄꯗꯨꯗ ꯀꯤꯁꯤꯜꯂꯛꯂꯦ ꯃꯃꯤꯠ ꯃꯅꯥꯗꯨ ꯑꯣꯌꯔ ꯑꯣꯠꯂꯒ ꯌꯦꯡꯉꯤ ꯑꯀꯣꯏꯕꯗꯨꯗ ꯑꯃꯗꯨꯗꯤ ꯊꯋꯥ ꯁꯥꯕ ꯅꯠꯇꯦ ꯍꯣꯠꯇꯅ ꯑꯗꯨꯃꯛ ꯂꯩ ꯃꯣꯏ ꯑꯅꯤꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯃꯒ ꯂꯩꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯕ꯭ꯔꯣꯡ ꯇꯧꯔꯛꯏ ꯍꯦꯟꯔꯤ ꯐꯟ ꯆꯣꯡꯉꯤ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯖꯣꯅꯤꯗ ꯀꯣꯟꯁꯤꯜꯂꯤ ꯖꯣꯅꯤꯗꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯑꯔꯩꯈꯩ ꯁꯨꯛꯂꯒ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯏꯕꯣ ꯑꯁꯥꯏ ꯆꯠꯂꯣ ꯍꯦꯟꯔꯤꯅ ꯅꯠꯇꯦ ꯚꯥꯏ ꯃꯣꯏ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯑꯃꯨꯛꯁꯨ ꯕ꯭ꯔꯣꯡ ꯇꯧꯔꯛꯏ ꯖꯣꯅꯤ ꯀꯩꯝꯇ ꯈꯟꯗꯅ ꯀꯩꯅꯣ ꯑꯃꯨꯛ ꯋꯥꯔ ꯇꯧꯔꯛꯏꯁꯤꯅ ꯍꯦꯟꯔꯤꯗꯨ ꯃꯃꯤꯠꯇꯨ ꯂꯪꯊꯣꯛꯑꯒ ꯃꯇꯤꯟꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯂꯒ ꯚꯥꯏ ꯃꯅꯨꯡꯗ ꯂꯩꯔꯤꯁꯦ ꯀꯩꯅꯣꯝꯇ ꯌꯦꯡꯉꯣ ꯉꯝꯃꯔꯣꯏ ꯍꯥꯀꯠꯆꯔꯀꯥꯟꯁꯤꯗ ꯍꯦꯟꯔꯤ ꯃꯊꯕꯥꯛ ꯐꯨꯟꯕ ꯁꯥꯔꯒ ꯑꯁ ꯚꯥꯏ ꯈꯅꯥꯎꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯁꯤꯡ ꯈꯤꯇ ꯂꯧꯔꯛꯑꯣ ꯑꯃꯝꯕꯁꯤꯗ ꯏꯇꯣꯝꯇ ꯆꯪꯕ ꯉꯝꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯃꯤꯟꯅꯁꯦ तसेंगने हेनरीदु इमुंगदा चंगबकी अदुगा करिनो हाइबदुसु यामना खंगनिंगमी अदुना कदर तौरअमी निपा आई इसासी आद्रेमे खनाउसिसु कैनोम तौरेबा याम सीरियसने फागी तौनो खन्नोबा चलो जोनी मचिंदु सौ सौ लांगा फ्लैश लाइट तु कापगा चंगी हेनरीदु मपानदगे पाक्थरगा येंगी माना खलिबसी मनुंगदा करि लेरमगनी सिनी अमदु मनुंग चंगकपदा मी अमा चुमलेप लेपगा लेरमबदुदा ngakchana yengi mana light to kapsinbadagi prap changki oi kanano khumdini kai chkhajano masu chakhumda changaga koyeng yengi leiba ude joni machinda soli kaino ne hojita samphaba ma lerambadubu kai chkhajano mana light to fat on thokla kapakpada saijinda amuba ma ui masadu tu khyawlangna chomami mamitu lauthoaga yamunne yengi adugadi kemta leramdre मथक्तुदा यान यान थमीफा पोचिंगदुदा अमुक येंगे ए साम कोक लेने मोय खुनसी सागा स्वयं लेब माली एखोय पोपकी AK-47 दु पुराम दौनीने तसेंगना जोनी मसादु अकीबा मत पोकते थासु थाजरुदे युम अदुदा तौरिब मयामदु ओइरमने हाइबदी मपानदगी अमदु मतोमता लेब किरक्तना ओय सिरब नंबो जोनी इसिंग खरक कल्लगा चेंथोरई मिनाय सिरि मनुंगदा कनानम लेरमे हेनरी ममितु लाउथोलगा हा करिबो हेनरी तु किरे हाइब खंगुदगी
ꯖꯣꯅꯤꯅ ꯍꯦꯟꯖꯤꯟꯅ ꯇꯝꯖꯤꯜꯂꯛꯏ ꯍꯣꯏꯅꯦ ꯃꯤ ꯑꯃ ꯂꯩꯔꯝꯃꯤꯅꯦꯕ ꯑꯗꯨꯒ ꯃꯥꯡꯈꯤꯕꯩ ꯋꯥꯅꯤ ꯑꯩꯁꯨ ꯐꯥꯒꯦꯅ ꯀꯣꯏꯊꯤ ꯊꯤꯕꯅꯦ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯃꯣꯏꯒꯤ ꯁꯥꯏꯖꯤꯟꯒꯁꯦ ꯑꯃꯨꯕꯒ ꯌꯥꯝ ꯅꯞꯄꯤꯀꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯑꯃꯗꯨꯗꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯁꯥꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ ꯄꯦꯔꯤ ꯄꯦꯔꯤꯁꯨ ꯇꯧꯔꯛꯂꯦ ꯑꯗꯨ ꯎꯕꯗ ꯖꯣꯅꯤꯗꯨ ꯂꯣꯠꯅ ꯅꯣꯛꯏ ꯃꯥꯅ ꯋꯥꯗꯨ ꯍꯥꯏꯔꯒ ꯀꯤꯔꯦ ꯍꯥꯏꯅ ꯃꯁꯥꯗ ꯆꯥꯎꯊꯣꯛꯄꯁꯨ ꯇꯧꯖꯔꯤ ꯍꯦꯟꯔꯤꯅ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯗꯧꯔꯒ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯖꯣꯅꯤꯅ ꯏꯁꯥꯁꯤ ꯍꯥꯀꯠꯆꯕꯅ ꯌꯥꯗ꯭ꯔꯦ ꯂꯥꯛꯇꯦꯅꯦ ꯀꯩꯗꯧꯔꯒ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦ ꯋꯥꯍꯩꯗꯨ ꯂꯣꯏꯕꯒ ꯅꯪꯗꯦ ꯌꯦꯅꯈꯥꯗ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯔꯛꯏ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯆꯐꯨꯃꯨꯛ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯛꯏ ꯖꯣꯅꯤꯅ ꯑꯦ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯀꯤꯍꯦ ꯍꯦꯟꯔꯤ ꯃꯈꯨꯠꯇꯨ ꯊꯤꯜꯂꯤ ꯃꯁꯥꯁꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯕꯅꯤ ꯖꯣꯅꯤ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯒ ꯀꯩꯅꯣ ꯍꯦꯟꯔꯤꯅ ꯚꯥꯏ ꯀꯩꯅꯣ ꯑꯝꯇ ꯌꯦꯡꯉꯣ ꯉꯝꯗ꯭ꯔꯦ ꯌꯦꯡꯕ ꯑꯩ ꯏꯁꯥꯒꯁꯦ ꯍꯥꯀꯠꯆꯕꯅ ꯄꯨ ꯊꯥꯡ ꯉꯝꯗ꯭ꯔꯦ ꯍꯦꯟꯔꯤꯁꯨ ꯐꯠ ꯍꯥꯏꯖꯤꯜꯂꯛꯏ ꯅꯠꯇꯦꯃꯤ ꯃꯣꯏ ꯍꯧꯗꯣꯡ ꯌꯥꯝ ꯂꯩꯕꯅꯦ ꯍꯧꯗꯣꯡ ꯃꯆꯥ ꯄꯣꯛꯄꯅꯦ ꯍꯧꯗꯣꯡ ꯑꯣꯏꯔꯝꯅꯤ ꯍꯧꯗꯣꯡ ꯄꯜꯂꯛꯄꯗꯒꯤ ꯖꯣꯅꯤꯅ ꯑꯌꯥ ꯑꯁꯦꯡꯕꯩꯔꯣ ꯑꯩ ꯑꯝꯇ ꯄꯨꯈꯤ ꯇꯥꯔꯦ ꯑꯩ ꯍꯧꯗꯣꯡ ꯌꯥꯝ ꯄꯥꯝꯃꯦ ꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯏ ꯍꯦꯟꯔꯤꯗꯨ ꯇꯨꯡꯗ ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡꯗꯅ ꯇꯞꯅ ꯇꯞꯅ ꯏꯟꯅꯩ ꯖꯣꯅꯤ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯑꯦ ꯍꯦꯟꯔꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯔꯤ ꯂꯩꯔꯒꯦꯒ ꯑꯃꯠꯇ ꯈꯪꯗꯈꯩ ꯍꯧꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯖꯣꯅꯤ ꯉꯛꯅ ꯀꯩꯅꯣ ꯑꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ ꯍꯦꯟꯔꯤꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯖꯦꯝꯁ ꯃꯈꯣꯏꯅꯤ ꯌꯩꯈꯥꯏꯅꯔꯝꯃꯤ ꯍꯦꯟꯔꯤ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯉꯒ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯖꯦꯝꯁ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ ꯌꯨꯝꯂꯣꯝꯗ ꯈꯨꯠ ꯊꯤꯜꯂꯤ ꯇꯣꯝꯕꯤ ꯈꯣꯏ ꯃꯤꯠꯈꯨ ꯍꯣꯏꯁꯨ ꯂꯣꯏꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯎꯔꯦ ꯑꯥꯗ ꯀꯅꯥꯅꯣꯃ ꯐꯛꯂꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯑꯗꯨ ꯖꯦꯝꯁꯅ ꯀꯩꯅꯣ ꯁꯤꯗꯤ ꯑꯃꯗꯨꯗꯤ ꯀꯥꯏ ꯂꯩꯍꯧꯔꯒꯦ ꯇꯣꯝꯕꯤꯅ ꯃꯥꯡ ꯊꯪꯉꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯅ ꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯏ ꯂꯥꯞꯇꯛꯅ ꯇꯣꯝꯕꯤꯅ ꯂꯥꯎꯔꯛꯏ ꯍꯩ ꯃꯤꯇꯝꯃꯣ ꯃꯃꯤ ꯀꯔꯤꯒꯤ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯔꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯠꯄꯅꯣ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ ꯃꯩꯁꯨ ꯊꯥꯟꯗꯕꯒ ꯃꯝꯕꯅꯦ ꯀꯩꯝꯇ ꯎꯗ꯭ꯔꯦ ꯃꯤ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯛꯇꯃꯛꯅꯤ ꯈꯪꯉꯤꯕ ꯍꯥꯏꯕꯕꯨ ꯑꯁꯨꯝꯅ ꯍꯪꯕꯗꯨꯗ ꯇꯞꯅ ꯈꯨꯝꯂꯛꯑꯝꯃꯤ ꯍꯧꯗꯣꯡ ꯄꯥꯝꯃꯦ ꯍꯦꯟꯔꯤ ꯖꯦꯝꯁꯇ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯍꯧꯗꯣꯡ ꯄꯥꯝꯃꯤꯌꯦ ꯚꯥꯏ ꯍꯧꯗꯣꯡ ꯄꯥꯝꯃꯤꯌꯦ ꯖꯦꯝꯁꯅ ꯑꯃꯗꯨꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯑꯃꯨꯛ ꯑꯁꯥꯏꯗ ꯋꯥꯟꯊꯔꯒ ꯂꯩꯈ꯭ꯔꯖꯥꯠꯂꯥ ꯍꯦꯟꯔꯤ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯖꯣꯅꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯖꯣꯅꯤꯅ ꯍꯧꯗꯣꯡ ꯑꯃ ꯁꯤꯗ ꯂꯩꯔꯦ ꯑꯝꯇ ꯂꯧꯊꯒꯦ ꯇꯧꯕꯅꯦ ꯖꯦꯝꯁꯇꯨ ꯃꯥꯒꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯉꯤ ꯍꯩ ꯆꯟꯗꯥ ꯂꯥꯚꯥ ꯅꯪ ꯑꯣꯏꯔꯦ ꯀꯨꯝꯊꯔꯛꯑꯣ ꯅꯪ ꯅꯁꯥ ꯀꯩꯝꯇ ꯇꯧꯗ꯭ꯔꯕꯣ ꯖꯣꯅꯤꯗꯨ ꯐꯟ ꯆꯣꯡꯊꯔꯛꯑꯒ ꯀꯥꯏꯗꯩ ꯇꯧꯗꯕꯅꯣ ꯌꯥꯗ꯭ꯔꯦ ꯑꯩ ꯇꯣꯝꯕꯤꯅ ꯖꯣꯅꯤꯒꯤ ꯃꯁꯥꯗ ꯇꯧꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯕꯤ ꯑꯗꯨꯒ ꯑꯩ ꯈꯪꯉꯦ ꯈꯪꯉꯦ ꯉꯁꯥꯏ ꯃꯥ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯁꯥꯐꯣꯡꯂꯛꯄꯗ ꯃꯥꯌꯣꯛꯅꯅ ꯏꯔꯨꯞ ꯐꯨꯔꯦ ꯑꯗꯨꯅꯅꯤ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯨꯄꯨ ꯋꯥ ꯍꯥꯏꯒꯦ ꯆꯦꯡ ꯈꯔꯒ ꯂꯩ ꯈꯔꯒ ꯂꯪꯊ꯭ꯔꯩ ꯃꯇꯣꯟ ꯑꯍꯨꯝ ꯈꯛꯀ ꯂꯨꯄꯥ ꯆꯥꯟꯗꯤ ꯑꯃꯒ ꯄꯨꯔꯒ ꯊꯥꯗꯣꯛꯎꯁꯣ ꯍꯧꯖꯤꯛꯃꯛ ꯖꯣꯅꯤꯅ ꯀꯩꯅꯣ ꯄꯨꯄꯨ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯆꯠꯇꯣꯏꯔꯣ ꯍꯣꯏ ꯍꯣꯏ ꯏꯕꯨꯙꯧ ꯄꯥꯈꯪꯕꯗ ꯂꯛꯅꯕ ꯀꯔꯦꯝꯅꯅ ꯉꯥꯡꯕ ꯌꯥꯗꯦꯀꯣ ꯀꯨꯏꯊꯔꯕꯗꯤ ꯑꯃꯨꯛ ꯀꯖꯤꯡ ꯂꯥꯏꯐꯥꯏ ꯆꯪꯅ ꯂꯥꯟꯒꯅꯤ ꯌꯥꯔꯔꯣꯏ ꯌꯥꯔꯔꯣꯏ ꯅꯣꯏ ꯑꯍꯨꯝ ꯍꯦꯛ ꯍꯧꯅꯔꯒ ꯆꯠꯂꯣ ꯍꯦꯟꯔꯤ ꯃꯉꯛꯇꯨ ꯍꯥꯏꯔꯒ ꯑꯩ ꯉꯝꯃꯣꯏ ꯅꯣꯏ ꯑꯅꯤ ꯆꯠꯂꯣ ꯖꯦꯝꯁꯅ ꯇꯥꯅꯤꯡꯗꯦ ꯚꯥꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯂꯁꯦ ꯃꯤꯠꯈꯨꯅ ꯄꯥꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇ ꯈꯌꯨꯝ ꯂꯥꯛꯎꯕꯗꯣ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯅꯦ ꯍꯌꯦꯡ ꯆꯠꯂꯁꯅꯣ ꯖꯣꯅꯤꯅ ꯑꯩꯗꯤ ꯏꯁꯥꯁꯤ ꯌꯥꯗ꯭ꯔꯦ ꯃꯃꯥ ꯇꯣꯝꯕꯤꯅ ꯆꯨꯝꯃꯤꯅꯦꯍꯦ ꯍꯧꯖꯤꯛ ꯆꯠꯂꯨꯕ ꯌꯥꯔꯔꯣꯏ ꯄꯨꯄꯨꯅ ꯏꯁꯤꯡ ꯈꯔ ꯁꯣꯟꯕꯤꯒꯦ ꯅꯪꯒꯤ ꯍꯥꯀꯠꯆꯕꯗꯨ ꯀꯩꯝꯇ ꯇꯧꯔꯣꯏꯁꯦ ꯅꯁꯥꯗꯨꯗꯤ ꯈꯔ ꯍꯨꯒꯅꯤ ꯀꯨꯏꯊꯔꯕꯗꯤ ꯂꯥꯡꯒꯗꯣꯔꯤꯕꯅꯤ ꯖꯣꯅꯤꯗꯨ ꯈꯔꯗꯤ ꯀꯤꯔꯦ ꯑꯁ ꯑꯩ ꯍꯌꯦꯡꯗꯩ ꯉꯥꯒ ꯑꯝꯇ ꯐꯥꯔꯣꯏ ꯀꯥꯏꯗꯩ ꯉꯝꯃꯔꯣꯏ ꯁꯤꯗꯤ ꯂꯥꯏꯔꯦꯟꯒ ꯂꯩ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛꯇꯗꯤ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯍꯦꯟꯔꯤꯅ ꯌꯥꯔꯦ ꯋꯥꯊꯤ ꯁꯨꯔꯅꯨ ꯉꯁꯥꯏꯗꯩ ꯐꯤꯔꯣꯟꯒ ꯍꯣꯡꯗ꯭ꯔꯤꯁꯦ ꯎꯗ꯭ꯔꯕ ꯑꯆꯣꯠꯄꯁꯤꯒ ꯑꯩꯁꯨ ꯍꯣꯡꯗ꯭ꯔꯤꯌꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯤꯠꯈꯨꯅ ꯍꯩꯃꯥ ꯅꯣꯏꯕꯨ ꯐꯅꯗꯤ ꯀꯨꯏꯔꯗꯥꯏꯅꯦ ꯅꯐꯤ ꯅꯔꯣꯟꯒ ꯑꯃꯠꯇ ꯍꯣꯡꯗꯅ ꯂꯩꯔꯝꯃꯕ ꯆꯣ ꯍꯣꯡꯗꯣꯛꯎꯔꯣ ꯏꯃꯥꯁꯨ ꯆꯥꯛ ꯌꯥꯝ ꯊꯨꯅ ꯊꯣꯡꯕꯤꯔꯒꯦ ꯍꯦꯟꯔꯤꯅ ꯍꯪꯉꯣꯏ ꯅꯪꯒꯤ ꯀꯧꯖꯦꯡ ꯃꯥꯟꯕ ꯒꯥꯔꯤꯗꯨ ꯄꯨꯔꯛꯇ꯭ꯔꯣ ꯏꯃꯥꯏ ꯉꯁꯥꯏꯒꯩ ꯎꯗꯦꯅꯦ ꯀꯩꯅꯣ ꯄꯣꯠ ꯌꯣꯡꯍꯣ ꯊꯌꯣꯡꯍꯣ ꯃꯌꯥꯝꯁꯤꯗꯤ ꯅꯌꯨꯝ ꯍꯣꯡꯉꯛꯑꯕꯣ ꯅꯪꯕꯣ ꯖꯣꯅꯤꯅ ꯀꯥꯏꯗꯩꯅꯣꯍꯦ ꯄꯨꯔꯛꯇꯦ ꯑꯩꯈꯣꯏ ꯄꯣꯞꯅ ꯊꯤꯜꯂꯝꯕꯅꯤ
mi firon se sin sin da setoi ne ngasai su shopping tau tharui ne adui ne James na tawni nang amai vo so to wala ko oiram ne ahum du punna mafi maron hongdok le Johnny su magi hakat chavadu khara farak le tomvi ne ising khara so laga tai bidagi ka du imam mambadu da Johnny du hainadre kai nu gi mai sibo bol si khak than bro mit ka sitang tare Henry na tuminna leyo ivo ngahak le di mai mut khrani moi khunse khunda amani James tu nok laga ivo akoi yum khak mutha chabani ko akoi di pung tare tar di mai se ekto mutha le mi atai di lakpani Johnny na as loire he khulik tiva kari imung no Henry tu mayai tu leiraga phone met levani Johnny na kai no tori du bunang na kigan khraba ai fau nangi domai to di vo James ta mu onsilaga nai khoni nipa noi khunse sa ga thopro James na kai di sano nang ne ngang thorok pasima noi da sa ma ko ka yan yan leiri sidi khangde di noi khunse sa kai ga yam lerem do male noi yum ga se but ki yum ga mali vo James na sia noi ne khali se ai khoi khunse jungle gi type ta pangdai levai khali ne wa du ngang bugi tanja ga pi de mai thokpa pangang da ngang dana lei pi du ka khonje ne ihau hau vane ivo maning maya dei kai dei sorot ka sara ka ngak ta aseng wa sa ga lei tro Henry na fat kum lei hai sa yam lei vani ai khoi di ngarang nang lak thngai da sa ma fai adu ga chai nang di lak chadavani na sa cha phangau de ne Johnny du mamit lauk thok laga aseng bro kai wai da thoke hai sia ai di sa yam phani nge mathang di ai khoi pop ki AK47 do purak tare Henry du James ti yengi adu ga haire ngai hak tangai re sa thokpa haudowa maning maya ga se sa gi sa ngak tani bo Johnny du thawai na thajakre awai we wara ne adu di khoi su fasidana James mami tu faina Henry te yeng lai Henry michi khat khachilaga nok laga haire ngamro ai ngarang su sa fa wei tumde phaninga ga nang phau ko Johnny na James ta onjilaga nipa ai khoi ni fasiko as taning de wathi su no yare ko ahum du kadai kadai de no khangde pangpu da puthok tana wari chanari Henry na phagi na ti vai ai ni hek tumba ga ne ma du mu ye James na ado nang leiri do kai dro yengu dana ai na leiri mafam do ising ipak tani have ti khangi ado kai dro di khangde Johnny na horen mangde ne fajana yeng thoro nang na lei do kai dno do talak tu da mitkhuna hai ibungo noi chak cha na ba tawro la one se ngan na tum na ba tawro ahum du chak cha ba changai imoinu gi funga maya da kupa ga thamiwa thumuk tu Johnny na changsilaga mathak ta thok hek pham thai mana pham thabadagi leng leng chatlaga manung da kari gumba ama yawruga thokna bhona bagi mawong da tawrakli Johnny na ka inu sibo hongdong phari ro asi hairaga hangge tawi James mitku amadi Henry na hai ngai ko Johnny du khangpre khangi mami tu yenglagaga kaino khangi he mitku taptharaga kai hairadi kirani khanna tapna hairei hongdong ni chak jawa khangla ka ngamroi haini thambane o paratam bi gai man lam hin bo yaf nate Henry di masadu kiwa horabani adubu tumina kari su haidana lai Johnny na mama pupudi mitkhuna pupudu mapanda leiramni thabak tawramni noi chak jaraga tumthoro Johnny James to onsilaga ahal saraga ngangai masi fana fabra khanbani ne mapu hanu wasina thabak tawraga mana yengdana leine nang mateng pang thusne ai pange si hairaga chak cha da khai phuk hogali James ke Henry gana tap faraga Puranwa sak siga yare awat pa saw haide law mitkhuna ibungo yaro noi to bangam do ba thabak na te ko chak cha thoga tumna ba tawro se charo ahum du pukham amata da punna famaga chak chari tanja du makta da tin mathak tu da chawba nungjaw mana thombagumna dom lawna lawrai Henry di mamit mana yungkre mihun chengkhat laga mataw ani da napsili Johnny na on thok na chawkre da khara phikpa thabasu yawani ne ase James ka Henry ga ngakna kai buno Johnny chak tu chakhom chawna namaga thara iwa nungsini da aisu yam tawe sakta nungsidaba mi leiradi ne
नुमिदांग चलगा नुंग थोमी मिंगसेलगसे थुगाइरिने नोइसिसु कनानोम ओइरमनी जेम्सना सक्तो तौना तौरमदो माली हुरानबा हाइबगा तौबगा तिनदुदा दोंग दोंग मयाम अमा तौराअमी मतौदुदा चाखुमदुदा लेरिबा मखोय पुमनमक मिहुल स्वाइ स्वाइ लावी हेनरी तसेंगना कीबना कपले करिनो हाइबा सुखंग खंगदना जोनीना ngakna कइनो सिबो हाइबगा तौबगा तिनदु दोंग दोंग थिनबदगी हेंदोरक्तना मी चटपगी मखोलसु यावरक्लमी अदुगा अमुकसु फगलांगदुदा गोरो गोरो खोटपगी मखोल ताराअमी जेम्स की नममादी यंगलक्लगा इमा मितखुसु मसादु मी पाइबा फाउना कैसु तौरिसे इमा लेरिसिदी चाकु चाथोगने नोय हुम तुमुरो हेनरी कपलगा अइना ngसाइना यमदा चदौगे हाइजबने जोनी दी ngangnaribu mayamdo gyan tade कईदौरगे कईनो तौरी मैमसिबो हेनरी कपलगा तानिगे नंगमसु नोय नपाने कईनो खंगदे जोनी दु फुक हौगलगा येंगदुगी तवे अदुसु अमुक अनिदुना फानै जोनीना कईनो येंगे हाइबने सिदा खोलिसे हेनरीना साने मोइगी सायाम लैबने अदु चेनबा हौरइने जोनीना हा साफासे भाई अनिदुना नमदना चाक खबो कबो पिजरगा मखुत्तु हमवीरगा का मनुंग पुसिलई